Mi amana wan hotnajaduna mai paglakpabu oiro sel paiba henkalakpa natragana ingna chikna harau lejabadabu oiro kanaguma mi kharadi makhoibu ubada kalak mi hoba pokpa soidani yaunarongani kalak pahariba ihul asi fauriba mi masadasu kalak piriba mi dudasu nungaiba fahonba feeling din natte adubu masi miyoibagi nungdagi chenjarakpa gun amadi oi ꯑꯩꯈꯣꯏꯅ ꯅꯨꯡꯁꯤꯅꯔꯤꯕ ꯃꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯦꯛꯁꯇꯨꯒ ꯃꯔꯛꯇ ꯄꯥꯎ ꯐꯥꯎꯅꯩ ꯍꯥꯏꯕꯒꯤꯕꯨ ꯑꯣꯏꯔꯣ ꯑꯩꯈꯣꯏꯒꯤ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯅ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯐꯪꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯐꯖꯔꯕ ꯀꯔꯕꯥꯔ ꯑꯃꯒꯤ ꯃꯄꯨ ꯑꯣꯏꯈꯤꯕꯒꯤꯕꯨ ꯑꯣꯏꯔꯣ ꯃꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯪꯕ ꯏꯍꯨꯜ ꯑꯃꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯅꯪꯒ ꯂꯣꯏꯅꯕꯗ ꯍꯥꯟꯅꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯎꯠꯂꯛꯄ ꯂꯩꯔꯒꯗꯤ ꯃꯗꯨ ꯀꯂꯛꯄ ꯑꯣꯏꯕ ꯖꯥꯠꯂ ꯈꯪꯗꯣꯛꯅꯕ ꯃꯈꯥꯗ ꯄꯤꯔꯤꯕ ꯈꯨꯗꯝꯁꯤꯡꯁꯤ ꯌꯥꯎꯕ꯭ꯔꯥ ꯌꯦꯡꯊꯣꯛꯄꯤꯌꯨ inferiority complex leijaba habadi masana masasi mi ataidagi hanthai sothai khanjaba mi singsina atopa na mai pakpa ubada makhoida solakpa yaba potni habadi threat amani haidana lowe masina maram oiduna mi dugi success adu ojariba thaktudagi hena piksena uhannabagi mawongda wangangali masana fagatjaba wangkhatjaba dudi ngamdrabanina mi adubu khajiktang orabasu chingtharaga masasi wangjare haidana khanjaribani kalak chauba mi amana nangna afaba amadi mingchat urong kaya fanglakpa taragasu nangmu thagatpibagi mahut khangsinnadana tuminna oina laikhini masin natragana nangi chauthok chaningai oiraba thabak adubu karisu leitaba wani haidana khalhannaba hotnarakpasu yai kalak chauba mi amana nangi maramda afaba wa nganglamgani haibisimadi khanbiruranu hoi chumi makhoina nangi maramda wari budi sagani adubu afa nungaigi wadi oiraroi hajabani makhoina nangi maramda aranba pau nangi mingchat mothanaba hotnabasi yamna pamjai nangna asoiba ama hek tawrakpasini makhoina ngaiduna leiriba makhoigi damaktadi masi nungairaba pau oijaribani mi atai singda paudu sandoklaga thina nangi maramdaga wari sanabadu makhoina yamna pamjai psychologist kharagi matung inna mi amagi matau tamba haibasi mi adubu thagat pibaga chap manai haibadi pamjadanabu matau tamlibani haidana hai adubu kalak chauba mi amana nangna tauba khuding khudam oina harabada nangi hair style nangna wa ngangba fi setpa adu fawba hek matau tamlaklagadi nangbu admire tauba ngaujabagidi oiroidoribani mana tawthorakpadana hena pakchai utningbagi mong ama soidana yaugani nangna fanayamna afaba amadi mayamgi damak kanagadaba singthanaba yaba thabak tawraklagasu nangbu kalak yengthiba mi dunadi nangbu fai sunghai hairoi maramdi makhoina ngamdaba thabak ama nangna tauba ngamba adunani khudam oina nangna achauba parikha ama mai paglakpa matamda nangsi hotnaba kali gyan losing lei aduna parikha adu ngamlakpani haibagi mahut daw yadana tawrini nangbudi atopa mi kanano amana haiba heli asina chingbasingsi oina haiduna nangbu chingthanaba hotnagani kalak mi hoba haribasi low self esteem haibadi isana hanthana khanjaba asina chauna oheli makhoina tasengna fauba fazadaba feelings adubu lotsinabagi tamak karemnaba wangangna fagi saduna nangbu chingthanaba hotnarakani nangna tauba tasengna thagat wahi fangfam thokpa thabak tudasu makhoina thamoi sengna nangbu singthanaba sungtau tawrak oi hoi migi mamangda thagat wahi kharata oirasu hayodragadi mayamna fazadaba tarani haidanabudi nangbu thagat pirakpadi yai adubu nungdagi fauna sincere oibadi sungoi oiraroi mayamgi attention nangonda leirakpa matamda nangbu kalakpa mi dugidi khwaidagi sauningba ama oigani nangna confidence leina nathau nangam fazana tawjabata mayamna nangbu faiga hainabase magi damaktadi khwaidagi taningdaba khangba ngamdaba oi haibaduni makhoina sumaina fauribasi mi ataigi afababu singthanaba haitaba mi dugi damak haraubiba ngamdabaduna oihanlakpani mi atopa amagi pau nungaiba taruraga mayum halaaga isau langanba kangbuduni haibayai maram aduna sigumba mi singsidi nangi nungairaba mitkuptusu karino ama natraga amana thugairaknaba hotnarakpasu yai nangbu kalakpa mi aduna nang kari tauri kanaga mari leinari thabak phangkhrabra asina chingbasingsigi pau kupna launaba hotnarakani makhoi singsi nanga kuinadagi pau phaunaraktraba oiragasu nangi social media profile da lumduna leiganba kangbuni nanga tinaba marup mapang singa pau phauna sanduna nangi maramda khangdoknaba tawgani makhoina masi tawribasi nangi maramda fattaba pau fazadaba wa kari lege thidoklaga mingonda amukoi tamge khanbanani natragana nangna waramgadabadu khallaga masa mathanta kalak penba phauningbagi oibasu yai maga punba matamda wari nungaina saminnaba amadi tathok tasin tawnaba haibasimadi sungoi oiraroi nangna ngangliba wa adugi asoiba puthoraknabata hotnarakani wari duga mari leinaba oigera leinadababu oigera baraidi adum toirani makhoiga loinabada emotionally yamna chokthaba maramna makhoi asibu emotional vampires haina su khangnai masa masagi punsida harau thokpa nungai thokpa ngamdrabanina mi ataina harau nungai na leibata khajiktang orbasu yet khai thingai ningbagini nangsu makhoigumna nungai tana lehenba pami
Kalak chawba mi singde masagi singthaningai oiba achievement kaya legandabana mi ataina mai pakpagi pau tabada mi dubu thagat piba nungai ba phongdok pibasi yamna wana thoi maram aduna mi atai singna awaba thengna ba hana nungai ramlaga hojikna marai chaitharakpabu oiro fevam khara sokjelakpa ubada yamna nungai ba faujai nangi asoiba macha amabu oiribadudagi hena chawthok hanlaga machu maranga thakchinduna mayamgi nakong yahona bhotnarakani masida tawjaraga nungai ribani makhoidi Makhoidagi nangna afaba pautak simadi sungfang fangaroi maramdi makhoina pamlibasi nangna maithiba fail oibaduni nangna kanna hotna jaduna focus piriba thabak adudagi wakhal chaitho hanabagi damak pukning sonthanaba nungaitaba wa faungang silakpa yai khangna nangi pandamdagi lapthokpa yaba thabak singbu pautak afabani haiduna ilhannaba hotnarakani nangna sana nasagi toba ngambada fau chingna jarakpasu yai Hojik hijackriba sing adudi extreme jealousy habidi ayoba thaki kalakpa fawba mi sing dugi wani kalakpa fawdaba mi amata laite haidana video si hek haurakpadasu panjakre changda khetnaba khaktagi wani pukninggi shantibu hatopiba ngamba kalakpa koba ihul asibu fathazanaba yamna kanaraba tips khara share tawjage mi amagi afaba urubada aina mi asibu kalakpa poi haidana yajaba asi ihan hana mathau tagani Marak-marakta kalakpasi mi khudingmak poknai ai itomta natte adum fajarakani haidana khantoksi mingonda kalak ure haidana isana isabu judge tawbigano aina mi de kala ibasi karino aina madu phangba ngamnaba oiba yagadaba achumma lambi kari di lei haidana thidoktuna pandam ama thamlaga madu tabu phangnaba thawayaun hotnabiyo relationship amata kalakpa khamban bapokpasi mi aduga lapthokna khini haidana pakhatjabagi oigali Adubu jealousy hekta fauraga adomgi partner na aranba thabak ama soidana toramani haidana di khanbigano makhoina lanbu landragadi adumak thajaba thambiyu yamna sathina kalakpa fauragadi isada sokpa yaba thabak khudam oina yuda tainarakpa natragana nungsijaba mi singdei faul lapthorakpa yai masigi negative oiba thabak sing sigi mahut nangi fataba wakhal sing adubu thaidokhiba yaba thabak kharadi thajaba mi amada wari sadokpa swar chaning tana honduna meditation hakchang sajel asina chingba sing si tawba yamna kanagani nungai tringai da kona ningama oidaba thabak amadi wahai sing hairudanaba isa itomda fathajanabagi damak matam khara lobiyu aisu unique oiba mini mi ataina hiramoidaba talent leijai haidana isana yajaba amadi accept tawjaba asina nungai na penthokna lehenbada chauna mateng pangbi nangna tawba haibasing adu amata chithadana che amada ithokpiyu nangi ojaba afabasing khudam oina nangi marup mapang imung manung natragana nangna ngasi fau thengnarakpa lanthokhraba awaba punsigi takak singdu ningsingduna nasabu thagat chaw amadi pukning chawthokpiyu Aroibada migi social media amadi Instagram post ururaga makhoi singdi yamna nungaina laikre haidana awaba khandobagi mahut reality romda haifet chingsinduna yengsi makhoigi punsi dasu nangna khangu urudaba problem sing leiribani ningsingbiyu masibu khandokpa ngamlagadi mi adubu kalakpagi mahut minungshi romda oina onthorokpa ngamgani pukjal chawthokpa thaujal haiba haibisina pukning shanti fangba amadi apenba punsi makhal ama soidana oithok hangani